ꯑꯩꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯣꯁꯤꯂꯥ. ꯋꯥꯔꯤ ꯃꯃꯤꯡꯅ ꯃꯍꯥꯔꯥꯅꯤꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯍꯨꯔꯥꯟꯕ ꯃꯅꯥꯏ. ꯊꯥꯏꯅ ꯂꯩꯕꯥꯛ ꯑꯃꯗ ꯁꯅꯥꯖꯥꯎꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ. ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯝꯃꯤ. ꯃꯇꯝ ꯄꯨꯝꯕꯗ ꯃꯍꯥꯛꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯅꯕꯗ ꯍꯣꯠꯅꯖꯩ. ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯑꯁꯥꯟꯕ ꯃꯅꯥꯏ ꯇꯣꯂꯦꯟ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅ ꯇꯣꯂꯦꯟꯕꯨ ꯌꯥꯝꯅ ꯊꯥꯖꯖꯩ. ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯣꯂꯦꯟꯕꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯐꯝꯅꯥꯏꯕ ꯃꯀꯣꯛ ꯑꯣꯏꯅ ꯍꯥꯞꯇꯨꯅ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯇꯣꯂꯦꯟꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯇꯣꯂꯦꯟꯗꯤ ꯃꯕꯨꯛ ꯐꯠꯇꯕ, ꯅꯝꯊꯥꯛ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ. ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅ ꯃꯍꯥꯛꯄꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯎꯅꯕ ꯍꯣꯠꯅꯕꯗꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ. ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨ ꯌꯦꯡꯕꯗ ꯐꯖꯅꯕ ꯍꯥꯏꯗꯨꯅ ꯂꯩꯇꯦꯡꯒꯤ ꯄꯣꯠꯆꯩ ꯈꯔ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯃꯈꯨꯠ ꯃꯁꯥ ꯍꯩꯕ ꯃꯤꯁꯛ ꯈꯔ ꯊꯤꯅꯕ ꯇꯣꯂꯦꯟꯗ ꯍꯥꯏꯔꯝꯃꯤ. ꯇꯣꯂꯦꯟꯅ ꯅꯤꯡꯊꯧ ꯃꯅꯥꯏ ꯈꯔ ꯊꯥꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯍꯩꯕ ꯃꯤꯁꯛ ꯈꯔ ꯊꯤꯍꯜꯂꯨꯔꯕ ꯃꯇꯨꯡ ꯀꯣꯅꯨꯡ ꯑꯗꯨꯗ ꯐꯖꯔꯕ ꯂꯩꯇꯦꯡꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯁꯦꯝꯒꯠ ꯁꯥꯒꯠꯍꯜꯂꯝꯃꯤ. ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯁꯨ ꯇꯣꯂꯦꯟꯒ ꯀꯣꯅꯨꯡꯒꯤ ꯂꯩꯇꯦꯡ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕ ꯑꯗꯨ ꯌꯦꯡꯕ ꯊꯣꯔꯛꯂꯝꯃꯤ. ꯂꯩꯇꯦꯡ ꯁꯦꯝ ꯁꯥꯔꯤꯕꯗꯨꯒꯤ ꯃꯔꯛꯇ ꯑꯆꯨꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯃꯤ. ꯑꯆꯨꯝꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯣꯜ ꯈꯪꯏ, ꯑꯗꯨꯒ ꯃꯈꯨꯠ ꯃꯁꯥꯁꯨ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃꯅꯤ. ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅ ꯑꯆꯨꯝꯕꯅ ꯁꯦꯝ ꯁꯥꯔꯤꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. "ꯏꯕꯨꯡꯉꯣ, ꯅꯪꯒꯤꯁꯤꯗꯤ ꯐꯖꯈ꯭ꯔꯦꯗ. ꯅꯈꯨꯠ ꯅꯁꯥ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ. ꯅꯪꯅ ꯁꯦꯝ ꯁꯥꯔꯤꯕꯁꯤ ꯎꯕꯗ ꯑꯩ ꯄꯦꯜꯂꯦ. ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯀꯔꯤ ꯃꯤꯡ ꯀꯧꯒꯦ?" ꯑꯆꯨꯝꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ. "ꯏꯅꯤꯡꯊꯧ, ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤꯅꯤ. ꯃꯤꯡꯅ ꯑꯆꯨꯝꯕ ꯀꯧꯖꯩ." "ꯑꯣ, ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯑꯆꯨꯝꯕ ꯀꯧꯏ ꯍꯥꯏꯕ? ꯅꯪꯕꯨ ꯅꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯂꯣꯠꯂꯨꯒꯦ?" ꯇꯣꯂꯦꯟꯗ ꯃꯣꯟꯁꯤꯟꯗꯨꯅ, "ꯇꯣꯂꯦꯟ, ꯐꯖꯗ꯭ꯔ ꯌꯦꯡꯉꯨꯅꯦ ꯃꯥꯒꯤꯁꯦ." ꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯇꯣꯂꯦꯟꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ. "ꯏꯅꯤꯡꯊꯧꯒꯤꯁꯤꯕꯨ ꯑꯆꯨꯝꯕꯁꯤ ꯀꯣꯅꯨꯡꯗ ꯊꯝꯒꯦ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯂꯥ?" ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯂꯦꯟꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ. "ꯏꯅꯤꯡꯊꯧ, ꯀꯩꯁꯨ ꯌꯥꯝ ꯐꯖꯕ ꯑꯣꯏꯗꯦꯗ. ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯈꯨꯠ ꯃꯁꯥ ꯍꯩꯕ ꯃꯤꯌꯥꯝ ꯑꯃ ꯂꯩ." "ꯂꯩꯔꯝꯕ ꯌꯥꯏ. ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯆꯨꯝꯕꯒꯤ ꯊꯕꯛꯁꯦ ꯄꯥꯝꯂꯦ. ꯑꯗꯨꯅ ꯑꯆꯨꯝꯕꯁꯦ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯂꯩꯇꯦꯡ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯊꯝꯂꯁꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯑꯗꯨ ꯑꯆꯨꯝꯕꯅ ꯁꯦꯝ ꯁꯥꯔꯤꯕ ꯑꯇꯩꯗꯨꯁꯨ ꯌꯦꯡꯕ ꯆꯠꯈꯤꯔꯝꯃꯤ. ꯅꯤꯡꯊꯧ ꯆꯠꯈ꯭ꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯇꯣꯂꯦꯟꯅ ꯑꯆꯨꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. "ꯍꯦ ꯅꯨꯄꯥ, ꯅꯪ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯁꯦ ꯌꯥꯕ ꯌꯥꯔꯣꯏꯀꯣ? ꯍꯧꯖꯤꯛꯃꯛ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯣ." ꯑꯆꯨꯝꯕ ꯉꯛꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ. "ꯑꯦ, ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕꯁꯤ ꯑꯩꯗꯤ ꯀꯩꯒꯤ ꯃꯥꯡꯍꯟꯗꯣꯏꯕ? ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯅꯪ ꯆꯠꯈ꯭ꯔꯣ." ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧꯗꯨ ꯆꯪꯂꯛꯂꯒ ꯇꯣꯂꯦꯟꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ. "ꯇꯣꯂꯦꯟ, ꯀꯔꯤ ꯍꯥꯏꯅꯔꯤꯅꯣꯅꯦ? ꯃꯥꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ꯭ꯔꯣ?" "ꯏꯅꯤꯡꯊꯧ, ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ." ꯑꯁꯨꯝꯅ ꯇꯣꯂꯦꯟꯅ ꯍꯥꯏꯒꯦ ꯇꯧꯔꯤꯉꯩ ꯑꯆꯨꯝꯕꯅ ꯐꯠ ꯈꯨꯝꯂꯛꯏ. "ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯑꯩ ꯋꯥꯐꯝꯗꯨ ꯌꯥꯖꯔꯦ." "ꯑꯣ, ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯅꯪ ꯍꯌꯦꯡꯗꯒꯤ ꯂꯦꯞꯇꯅ ꯑꯗꯨꯝ ꯂꯥꯛꯄ ꯍꯧꯔꯣꯀꯣ." "ꯐꯒꯅꯤ ꯏꯅꯤꯡꯊꯧ." ꯇꯣꯂꯦꯟꯗꯤ ꯉꯁꯥꯏꯗꯒꯤ ꯅꯤꯡꯊꯧꯅ ꯑꯁꯨꯝꯕꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯊꯥꯒꯠꯄꯒꯤ ꯅꯨꯡꯉꯥꯏꯇꯕꯒ ꯑꯆꯨꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯒ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯗꯨꯅ ꯑꯆꯨꯝꯕꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯉꯝꯂꯒ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ. ꯑꯆꯨꯝꯕꯗꯤ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯑꯆꯨꯝꯕꯒꯤ ꯅꯨꯄꯤ ꯂꯦꯝꯕꯤꯒ ꯃꯆꯥ ꯇꯣꯟꯗꯣꯟꯕꯒꯗꯨ ꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯆꯨꯝꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯦꯝꯕꯤꯅ ꯑꯁꯨꯝꯅ ꯍꯪꯉꯛꯏ. "ꯀꯩꯗꯧꯔꯒꯦ? ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯍꯟꯕꯤꯔꯛꯏꯁꯤꯕꯣ?" ꯑꯆꯨꯝꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ. "ꯅꯨꯄꯤ, ꯑꯩꯈꯣꯏ ꯁꯤꯗꯒꯤꯗꯤ ꯋꯥꯕ ꯐꯔꯅꯤꯍꯦ." "ꯑꯦ, ꯀꯃꯥꯏꯅ?" "ꯑꯩꯅ ꯅꯍꯥꯟꯈꯩ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯅ ꯋꯥꯕꯗꯣ ꯏꯁꯣꯔꯅ ꯎꯕꯤꯔ ꯃꯥꯜꯂꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯨꯝꯕꯅ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯒꯤ ꯂꯩꯇꯦꯡ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯅꯨꯡꯇꯤꯒꯤ ꯂꯥꯛꯅꯕ ꯍꯥꯏꯔꯛꯄꯗꯨ ꯇꯝꯂꯝꯃꯤ. ꯃꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯦꯝꯕꯤꯒ ꯃꯆꯥ ꯇꯣꯟꯗꯣꯟꯕꯒꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫
asumna numitto hokre. Mathangi numitni asumba konungda laktuna leiteng semga sagatpagi thabak tawri. Ningthausu asumbagi manakta sangsinduna asumna tawribud yenglami. Tolendi tawriba matawdu ubada sauning musum hengalai aduga asumbabu konungdagi karamna tanthokani haina khanba horaklami. Asumna matam khra hokre nongmadi ningthau sana jagwana konungda mahaki marup amadi mari mata ngaisen pumnamak punna bahaiduna chaksana bagi thauram pangthoklami. Thauram aduda ningthogi marup singadu magi nupiga loinaduna lai mari mata ngaisen pumnamak sulaklami. Tolensu magi nupi puraga lai. Ningthauna konunggi sak thongmasingda makhal mathilgi ensang haun thonghalaba matung makhoi punna harau harau saminarami. Chak saba loirabada Maharanigi mamana fajakraba mani muktagi lik ama pudoktuna Maharani da pirami. Bema se lik silo nangi babungna nangwana pina bahaiduna imada sinaramani. Napabung laikidram matung imana lik ase cheksina thamlakpani. Maharani da mapungni nusina asum nairai. Ima likse yam phajai. Asuk mamal yam lab likse pabungna aigidamak thambiramlibako. Likse pabungni khana aina section thamgani ima. Asi haiduna Maharani na lik adu mamadagi laurami. Lariba mayam adusu lik adu aduki matik phajabaduna yengnaduna lainai. Tanjaduda Tolengi nupi ngangbina Tolenda sum nairai. Migidi mani muktagi lika pibirise uridana aigidi pibiningai laite. Aigi nupani na tawrisisu aigidamak pi ma phau lairaga piningdeba. Tolenna asumna khumlai. Nangisu aina leibiraga loiredana. Asengbairo atudi aigisu asigumba mani muktagi lik ama leibiyuko. Hoi leibigi. Asibu kayam luba thabakno. Asumna Tolenna magi nupi da haijinnu khumlami. Tolengi nupi ngangbidi Tolengi wadu da harauzai. Asumna numit khra hokre nongma numidang wairamni. Tolendu konungdagi mayamda laklami. Tolen halakpu ubada ngangbina asum nairai. Hanbiraklidana aina ki buadudi kauramlanine. Tolen magi nupi ngangbina haribadu paptadraduna asum nanglai. Nangna kari haikige haisibo. Aina khanglabani kauramlani haibasi. Aina nangwanda mani muktagi lik amata leibiyo haiba natro. Tumi leyo mi takinine nangi likto aina soidan leibini. Asumna numitto hokre mathangi numitni Tolena konungda lakpada asumbadu Maharani kamana adwaida leitengki pochai sem sadun leirami. Madu ubada Tolendu wakal ama lai. Oh asumbasi soida thabak tori malini. Adu oiradi ai Maharani gi likto ngasi ka huralage. Aduga asumna huralaga sengkraidana hek taisilage. Adu oirabadi kanamtana aingonda singnaroi. Aduga aigi nupina saraurani dan chapjare. Sigi asumba haiba nupase aina hanadai tanthoknda leibaga. Asi khanduna Tolenna asumbangi manakta sangsinduna asumna hairai. Asumba nangi thabaktubu kayam walige? Loiragumani. Oh phare loisilo. Sigidi thabaksu yam leitre. Aduna nang yumda nongmanini potharaga leijawro. Hoi. Asi hainaduna asumbadu magi thabaktu loisilamnaga konungnagi thoraklei. Asumba mabukningdadi asumna khali. Karinone sigi misina maibu thabak leitragaina yumda nganna halalisibo. Tuga nongmanini su potharaga leijawro gaina yam phajana hairadana. Adu phare ai yumda nongmanini di aigi nupigi saga phajana leimina phanglanidana. Asi khanduna mahak mayumda ngantana halaklami. Somdana asuma sakrabada Tolenna mirak narak yenglaga Maharani lik adu huralami. Lik tu huralama matung ningthauna jinakini khanduna Tolendi numitu
ꯀꯣꯅꯨꯡꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯔꯥꯅꯤꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯂꯤꯛ ꯑꯗꯨ ꯌꯦꯡꯕꯗ ꯂꯤꯛꯇꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯂꯤꯛꯇꯨꯕꯨ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯖꯥꯠꯅꯣꯅꯦ? ꯁꯤꯗ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯕꯨ ꯑꯩꯅ ꯊꯝꯐꯝ ꯀꯥꯎꯔꯤꯕ꯭ꯔꯥꯅꯦ? ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯔꯥꯅꯤꯅ ꯂꯤꯛ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯊꯤꯔꯕ ꯃꯇꯨꯡ ꯐꯪꯗ꯭ꯔꯕꯗꯨꯗꯗꯤ ꯃꯍꯥꯔꯥꯅꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯀꯧꯔꯛꯏ꯫ ꯏꯅꯥꯏꯁꯥ, ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯑꯩꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯤꯛꯇꯣ ꯂꯩꯔꯝꯗ꯭ꯔꯦ, ꯑꯃꯨꯛꯇ ꯊꯤꯁꯤ ꯂꯥꯎꯅꯦ꯫ ꯃꯍꯥꯔꯥꯅꯤꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯅꯥꯏ ꯅꯨꯄꯤ 2-3 ꯆꯪꯂꯛꯂꯒ ꯃꯍꯥꯔꯥꯅꯤꯒꯤ ꯂꯤꯛ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯑꯗꯨ ꯐꯪꯂꯝꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯆꯪꯂꯛꯇꯨꯅ ꯃꯍꯥꯔꯥꯅꯤꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯃꯍꯥꯔꯥꯅꯤ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯂꯥꯡ ꯂꯪꯅꯔꯤꯕꯁꯤꯕꯣ? ꯃꯍꯥꯔꯥꯅꯤꯅ ꯑꯁꯨꯝꯅ ꯀꯨꯝꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯑꯩꯒꯤꯗꯃꯛ ꯏꯄꯥꯅ ꯁꯤꯟꯅꯕꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕ ꯂꯤꯛꯇꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯅꯤꯡꯊꯧꯅ ꯂꯤꯛꯇꯣ ꯑꯃꯨꯛꯇ ꯐꯪꯅꯕ ꯊꯤꯍꯟꯕꯤꯌꯨ꯫ ꯑꯩꯒꯤꯗꯤ ꯂꯤꯛ ꯑꯗꯣ ꯏꯄꯥꯅꯤ ꯈꯟꯅ ꯊꯝꯖꯔꯤꯕꯅꯤ꯫ ꯀꯔꯤ? ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯂꯕ? ꯅꯪꯒꯤ ꯂꯤꯛꯇꯣ ꯑꯩꯅ ꯐꯪꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ꯫ ꯑꯗꯨꯒ ꯂꯤꯛ ꯑꯗꯣ ꯍꯨꯔꯥꯜꯂꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧꯅ ꯇꯣꯂꯦꯟꯕꯨ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯂꯦꯟ, ꯅꯍꯥꯛꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯏꯅꯥꯏꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯐꯝꯂꯥꯏꯕ ꯃꯀꯣꯛ ꯑꯣꯏꯍꯜꯂꯤꯕꯅꯤ꯫ ꯍꯟꯗꯛ ꯃꯍꯥꯔꯥꯅꯤꯒꯤ ꯂꯤꯛ ꯃꯥꯡꯂꯤꯕꯁꯦ ꯀꯅꯥꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯅꯍꯥꯛꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯧ꯫ ꯇꯣꯂꯦꯟ ꯋꯥꯈꯜ ꯈꯟꯕ ꯁꯥꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯑꯩꯅ ꯆꯤꯡꯅꯖꯕ ꯃꯤꯁꯛ ꯑꯃꯗꯤ ꯂꯩ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯀꯔꯤ ꯈꯟꯕꯤꯗꯧꯅꯣ ꯈꯟꯕꯗ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯖꯗ꯭ꯔꯦ꯫ ꯅꯪꯅ ꯆꯤꯡꯅꯔꯤꯕ ꯃꯤꯁꯛꯇꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ, ꯀꯅꯥꯅꯣ? ꯏꯅꯤꯡꯊꯧ, ꯑꯩꯅ ꯈꯟꯖꯕꯗ ꯑꯆꯨꯝꯕꯗꯣ ꯉꯔꯥꯡꯁꯨ ꯃꯌꯨꯝꯗ ꯉꯟꯅ ꯍꯟꯈꯤ, ꯑꯗꯨꯒ ꯉꯁꯤꯁꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯇꯦ꯫ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯂꯤꯛꯇꯣ ꯑꯆꯨꯝꯕꯅ ꯍꯨꯔꯥꯜꯂꯒ ꯄꯨꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯆꯨꯝꯕꯅꯕꯣ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯔꯝꯒꯗ꯭ꯔꯅꯦ? ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯔꯥꯡꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯕꯅ ꯀꯔꯤꯒꯤ? ꯇꯣꯂꯦꯟꯅ ꯐꯠ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯅꯤ ꯅꯤꯡꯊꯧ, ꯃꯍꯥꯛꯅ ꯂꯤꯛꯇꯣ ꯍꯨꯔꯥꯟꯗ꯭ꯔꯒꯕꯨ ꯀꯣꯅꯨꯡꯗ ꯀꯩꯗꯧꯕꯩ ꯂꯥꯛꯑꯣꯏꯗꯣꯏꯅꯣ? ꯅꯤꯡꯊꯧꯁꯨ ꯇꯣꯂꯦꯟꯒꯤ ꯋꯥꯗꯨ ꯊꯥꯖꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯍꯧꯖꯤꯛꯃꯛ ꯑꯆꯨꯝꯕꯒꯤ ꯃꯌꯨꯝꯗ ꯏꯅꯥꯏ ꯈꯔ ꯊꯥꯔꯒ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯔꯛꯎ ꯍꯥꯏꯈꯣ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯂꯩꯔꯝꯗ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃ ꯍꯦꯛꯇ ꯐꯥꯔꯒ ꯄꯨꯔꯛꯎ ꯍꯥꯏꯌꯨ꯫ ꯃꯗꯨꯗꯇ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯤ꯫ ꯍꯣꯏ ꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯅ ꯅꯤꯡꯊꯧ ꯃꯅꯥꯏ ꯈꯔ ꯑꯆꯨꯝꯕꯒꯤ ꯃꯌꯨꯝꯗ ꯊꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯑꯆꯨꯝꯕꯒꯤ ꯃꯌꯨꯝ ꯌꯧꯕꯒ ꯑꯆꯨꯝꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯆꯨꯝꯕꯒꯤ ꯅꯨꯄꯤ ꯂꯦꯝꯕꯤꯒ ꯃꯆꯥ ꯇꯣꯟꯗꯣꯟꯕꯒ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯂꯥꯛꯄ ꯎꯕꯗꯨꯗ ꯂꯦꯝꯕꯤꯒ ꯇꯣꯟꯗꯣꯟꯕꯒꯗꯨ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯇꯣꯛꯇꯨꯅ ꯄꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯂꯦꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯆꯨꯝꯕ ꯀꯗꯥꯏ ꯂꯩ? ꯍꯧꯖꯤꯛꯃꯛ ꯀꯧꯊꯣꯔꯛꯎ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯒꯤ ꯋꯥꯗꯨꯗ ꯂꯦꯝꯕꯤ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯃꯥꯗꯤ ꯌꯨꯝꯗ ꯂꯩꯇꯤꯌꯦ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯃꯥ ꯊꯤꯔꯛꯂꯤꯕꯁꯤꯕꯣ? ꯑꯩꯈꯣꯏ ꯃꯥꯕꯨ ꯐꯥꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯦꯝꯕꯤ ꯄꯥꯈꯠꯅ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯥꯅ ꯃꯍꯥꯔꯥꯅꯤꯒꯤ ꯂꯤꯛ ꯍꯨꯔꯥꯟꯈꯤꯕꯒꯤ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯐꯥꯔꯁꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯠꯇꯦ, ꯏꯅꯤꯡꯊꯧꯒꯤ ꯋꯥꯈꯜꯗꯣ ꯂꯥꯜꯂꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯈꯛ ꯇꯧꯔꯣꯏꯌꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯋꯥꯈꯜ ꯂꯥꯟꯕ ꯅꯠꯇꯦ꯫ ꯂꯤꯛꯇꯣ ꯑꯆꯨꯝꯕꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯕꯅꯤ꯫ ꯃꯅꯥꯏ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯆꯨꯝꯕ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃ ꯄꯨꯔꯛꯎ ꯍꯥꯏꯕꯅꯤ꯫ ꯃꯅꯥꯏ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯥꯁꯤ ꯑꯣꯏꯅ ꯐꯥꯔꯒ ꯍꯦꯛꯇ ꯄꯨꯈ꯭ꯔꯁꯤ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯇꯣꯟꯗꯣꯟꯕ ꯑꯣꯏꯅ ꯐꯥꯔꯒ ꯄꯨꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯦꯝꯕꯤ ꯀꯞꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯠꯇꯦ, ꯏꯆꯥꯕꯨ ꯐꯥꯕꯤꯒꯅꯨ꯫ ꯃꯥꯗꯤ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡꯅꯤ꯫ ꯃꯅꯥꯏ ꯑꯃꯅ ꯑꯃꯨꯛ
ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯔꯦꯟ ꯑꯆꯨꯝꯕ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯇꯝꯃꯨ, ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯀꯣꯅꯨꯡꯗ ꯂꯥꯛꯇ꯭ꯔꯕꯗꯤ ꯅꯆꯥꯁꯦ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯇꯣꯟꯗꯣꯟꯕꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯗꯤ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯆꯨꯝꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯦꯝꯕꯤꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯅꯨꯄꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ? ꯏꯆꯥ ꯇꯣꯟꯗꯣꯟꯕꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ? ꯂꯦꯝꯕꯤ ꯀꯞꯅ ꯀꯞꯅ ꯑꯁꯨꯝꯅ ꯀꯨꯝꯂꯛꯏ꯫ ꯏꯆꯥꯗꯣ ꯅꯤꯡꯊꯧ ꯃꯅꯥꯏ ꯈꯔ ꯂꯥꯛꯂꯒ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯑꯆꯨꯝꯕ ꯉꯛꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯑꯦ, ꯏꯆꯥꯗꯤ ꯀꯔꯤꯒꯤ ꯐꯥꯔꯒ ꯄꯨꯈ꯭ꯔꯤꯕ? ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯅꯪꯅ ꯃꯍꯥꯔꯥꯅꯤꯒꯤ ꯂꯤꯛꯇꯣ ꯍꯨꯔꯥꯜꯂꯒ ꯄꯨꯈ꯭ꯔꯦ, ꯑꯗꯨꯅ ꯅꯪ ꯂꯩꯔꯝꯗꯕꯗꯨꯗ ꯏꯆꯥꯗꯣ ꯐꯥꯔꯒ ꯄꯨꯔꯤꯕꯅꯤ ꯍꯥꯏꯌꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯀꯣꯅꯨꯡꯗ ꯂꯥꯛꯇ꯭ꯔꯕꯗꯤ ꯏꯆꯥꯗꯣ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯂꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯆꯨꯝꯕ ꯂꯦꯝꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ, ꯅꯪ ꯀꯔꯤꯃꯇ ꯋꯥꯒꯅꯨ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯃꯍꯥꯔꯥꯅꯤꯒꯤ ꯂꯤꯛꯇꯣ ꯑꯩꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯏꯅꯤꯡꯊꯧꯗ ꯈꯪꯍꯜꯂꯨꯒꯦ, ꯑꯗꯨꯒ ꯏꯆꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯀꯦ꯫ ꯏꯆꯥꯗꯣ ꯆꯥꯛꯁꯨ ꯐꯖꯅ ꯆꯥꯈꯤꯗ꯭ꯔꯕꯅꯤ, ꯁꯣꯏꯗꯅ ꯄꯨꯕꯤꯔꯛꯎꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯃꯁꯥꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯇꯟ ꯈꯔ ꯌꯣꯝꯗꯨꯅ ꯑꯆꯨꯝꯕꯗ ꯄꯤꯔꯝꯃꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯨꯝꯕꯅ ꯇꯟ ꯃꯌꯨꯝꯗꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯎꯆꯤ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯑꯆꯨꯝꯕꯅ ꯌꯦꯡꯈꯤꯕꯗ ꯂꯤꯟ ꯑꯆꯧꯕ ꯑꯃꯅ ꯎꯆꯤ ꯑꯗꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯖꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯣꯜ ꯈꯪꯕ ꯑꯆꯨꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯈꯨꯗꯛ ꯑꯗꯨꯗ ꯎꯆꯤ ꯑꯗꯨ ꯃꯈꯨꯠꯅ ꯂꯧꯈꯠꯄꯤꯔꯕ ꯃꯇꯨꯡ ꯂꯤꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯨꯞ ꯂꯤꯟ, ꯎꯆꯤ ꯑꯁꯦ ꯆꯥꯕꯤꯔꯅꯨ, ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ꯫ ꯂꯤꯟ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯦ, ꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯒ ꯈꯪꯉꯤꯅꯤ꯫ ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡ ꯂꯤꯟ ꯑꯗꯨꯅ ꯑꯆꯨꯝꯕꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯦ ꯅꯨꯄꯥ, ꯅꯪ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯎꯆꯤꯗꯣ ꯑꯩꯒꯤꯗꯤ ꯍꯥꯎꯈ꯭ꯔꯕ ꯆꯤꯟꯖꯥꯛꯅꯤꯅꯦ, ꯃꯥ ꯆꯥꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯄꯨꯛꯁꯦ ꯂꯥꯝꯂꯒ ꯂꯩꯒꯗ꯭ꯔꯣ? ꯑꯆꯨꯝꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯎꯆꯤꯁꯦ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ꯫ ꯎꯆꯤꯁꯤꯒꯤ ꯃꯍꯨꯠ ꯑꯩꯉꯣꯟꯗ ꯇꯟ ꯈꯔ ꯌꯥꯎꯔꯤꯌꯦ, ꯃꯁꯤ ꯑꯣꯏꯅ ꯆꯥꯔꯣ꯫ ꯑꯩꯗꯤ ꯇꯟ ꯆꯥꯅꯤꯡꯗꯦ, ꯏ ꯊꯣꯛꯄ ꯄꯣꯠ ꯑꯣꯏꯅ ꯆꯥꯅꯤꯡꯉꯤ꯫ ꯂꯤꯟ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯑꯆꯨꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯏ ꯊꯣꯛꯄ ꯄꯣꯠ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯕꯅꯤꯅ ꯎꯆꯤꯁꯤꯒꯤ ꯃꯍꯨꯠ ꯑꯩ ꯑꯣꯏꯅ ꯆꯥꯔꯣ꯫ ꯑꯆꯨꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯤꯟ ꯑꯗꯨ ꯉꯛꯄꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯎꯆꯤ ꯑꯃꯒꯤꯗꯃꯛ ꯅꯪꯒꯤ ꯊꯋꯥꯏꯗꯨ ꯄꯥꯝꯃꯨꯗ꯭ꯔꯕ? ꯀꯌꯥꯗ ꯐꯈ꯭ꯔꯕ ꯃꯤꯅꯣ? ꯐꯔꯦ, ꯑꯩ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯃꯠꯇ ꯆꯥꯔꯔꯣꯏ꯫ ꯂꯤꯟ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯆꯨꯝꯕ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯦꯡꯕꯒꯤꯔꯣ? ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯎꯆꯤꯗꯨꯅ ꯑꯃꯨꯛ ꯑꯆꯨꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯨꯞ, ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯅꯍꯥꯛ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯒꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯃꯥꯡꯂꯝꯒꯅꯤ꯫ ꯂꯤꯟ ꯑꯗꯨꯅ ꯑꯃꯨꯛ ꯑꯆꯨꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯎꯆꯤꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯐꯕ ꯅꯇꯧꯗꯨ ꯎꯕꯗ ꯑꯩꯅ ꯅꯪꯒꯤ ꯌꯦꯡꯂꯒ ꯅꯈꯣꯏ ꯑꯅꯤꯃꯛ ꯊꯥꯗꯣꯛꯂꯕꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ? ꯑꯆꯨꯝꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯒꯤ ꯃꯤꯡ ꯑꯆꯨꯝꯕ ꯀꯧꯏ꯫ ꯑꯩ ꯀꯣꯅꯨꯡꯗ ꯑꯩꯒꯤ ꯏꯆꯥ ꯇꯣꯟꯗꯣꯟꯕ ꯂꯧꯕ ꯆꯠꯂꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯨꯝꯕꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯎꯆꯤ ꯑꯃꯗꯤ ꯂꯤꯟ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯎꯆꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯨꯞ, ꯅꯪꯅꯁꯨ ꯑꯩꯒꯤ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯈ꯭ꯔꯦ, ꯑꯗꯨꯅ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯀꯦ꯫ ꯎꯆꯤꯒꯤ ꯋꯥꯗꯨꯗ ꯑꯆꯨꯝꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯣ ꯃꯔꯨꯞ, ꯅꯪꯗꯤ ꯑꯩꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕ? ꯑꯩꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡꯁꯨ ꯌꯥꯎꯔꯛꯄ ꯌꯥꯏ꯫
Natomda chꯠꯇꯧꯁꯔꯨ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯄꯅ ꯐꯠꯇ꯭ꯔꯣ? ꯂꯤꯟ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏ ꯑꯅꯤ ꯈꯛꯇ ꯅꯠꯇꯦ, ꯑꯍꯨꯝꯅꯤꯅꯦ, ꯑꯩꯁꯨ ꯌꯥꯎꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯦꯛꯇ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯕꯒ ꯎꯁꯤꯒ ꯂꯤꯟ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯍꯨꯏ ꯑꯃꯒ ꯍꯧꯗꯣꯡ ꯑꯃꯒ ꯑꯃꯨꯛ ꯈꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯨꯏ ꯑꯗꯨꯅ ꯍꯧꯗꯣꯡꯅ ꯆꯤꯛꯀꯗꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ꯫ ꯑꯁꯨꯝꯕ ꯂꯥꯛꯄ ꯎꯕꯗ ꯍꯧꯗꯣꯡ ꯑꯗꯨꯅ ꯑꯁꯨꯝꯕꯒꯤ ꯃꯅꯤꯡꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯁꯨꯝꯕꯒꯤ ꯃꯅꯤꯡꯗ ꯎꯁꯤ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯧꯗꯣꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯁ, ꯎꯁꯤꯁꯤꯗꯤ ꯍꯥꯎꯔꯅꯤꯗ꯫ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯨꯝꯕꯒꯤ ꯅꯥꯀꯟꯗꯒꯤ ꯂꯤꯟ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯂꯩꯔꯤꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ? ꯑꯩꯅ ꯐꯥꯎꯕ ꯆꯥꯗꯈꯩ ꯂꯥꯛꯏꯁꯤꯗ꯫ ꯂꯤꯟꯗꯨ ꯎꯕꯗ ꯍꯧꯗꯣꯡꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯗꯥꯏꯗꯒꯤ ꯂꯤꯟꯅꯣ ꯁꯤꯅ? ꯍꯨꯏ ꯑꯁꯤꯗꯒꯤ ꯊꯋꯥꯏ ꯍꯤꯡꯗꯨꯝ ꯆꯦꯟꯁꯤꯜꯂꯛꯂꯒ ꯂꯤꯟ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡꯗꯨ ꯑꯁꯨꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯁꯨꯝꯕꯅ ꯍꯨꯏ ꯑꯗꯨ ꯊꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯨꯞ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯧꯗꯣꯡ ꯑꯁꯤ ꯇꯥꯟꯅꯕꯤꯔꯤꯕꯁꯤꯕꯣ? ꯍꯨꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯃꯁꯤꯒꯤ ꯍꯧꯗꯣꯡꯁꯦ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦ, ꯆꯥꯛꯀ ꯂꯥꯝꯕꯒ ꯆꯥꯊꯣꯛꯀꯦ ꯍꯥꯏꯗꯅ ꯇꯥꯟꯅꯔꯤꯕꯅꯤ꯫ ꯃꯔꯨꯞ, ꯑꯩꯒꯤ ꯇꯟ ꯈꯔ ꯌꯥꯎꯔꯛꯏ, ꯃꯁꯤ ꯑꯣꯏꯅ ꯆꯥꯔꯣ, ꯍꯧꯗꯣꯡꯁꯤꯗꯤ ꯊꯥꯗꯣꯛꯄꯤꯈ꯭ꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯕꯅ ꯂꯦꯝꯕꯤꯅ ꯃꯁꯥꯒꯤꯗꯃꯛ ꯄꯤꯔꯛꯄ ꯇꯟ ꯃꯌꯨꯝ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯍꯨꯏ ꯑꯗꯨꯗ ꯄꯤꯖꯔꯝꯃꯤ꯫ ꯍꯨꯏ ꯑꯗꯨꯅ ꯍꯧꯗꯣꯡꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯦ ꯍꯧꯗꯣꯡ, ꯅꯨꯄꯥꯁꯤꯅ ꯍꯥꯏꯕꯒꯤ ꯅꯪ ꯊꯥꯗꯣꯛꯄꯤꯔꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯅꯪ ꯉꯁꯥꯏꯅ ꯆꯥꯔꯝꯂꯗꯕꯅꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯑꯩ ꯇꯟꯁꯤ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯍꯧꯗꯣꯡ ꯑꯗꯨꯅ ꯀꯔꯦꯝꯅꯅ ꯑꯁꯨꯝꯕꯒꯤ ꯃꯔꯨꯝꯗꯒꯤ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯁ, ꯑꯩꯕꯨ ꯆꯥꯅꯤ ꯀꯥꯏꯅ? ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯑꯩ ꯇꯥꯟꯅꯔꯛꯂꯤꯗꯣ ꯑꯩ ꯄꯥꯝꯕꯒꯤ ꯇꯥꯟꯅꯔꯛꯂꯤꯅꯤ ꯈꯟꯗꯅ ꯅꯪꯒ ꯂꯨꯍꯣꯡꯒꯦ ꯈꯜꯂ ꯀꯥꯟꯁꯤꯗ ꯑꯩꯕꯨ ꯅꯪꯒ ꯂꯨꯍꯣꯡꯗꯣꯏꯕ? ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ, ꯆꯠꯂꯣ ꯑꯥꯗ꯫ ꯑꯁꯨꯝꯕꯅ ꯑꯃꯨꯛ ꯍꯧꯗꯣꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯍꯧꯗꯣꯡ, ꯅꯪꯁꯨ ꯆꯠꯈ꯭ꯔꯣ, ꯑꯩꯈꯣꯏꯁꯨ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ꯫ ꯑꯁꯨꯝꯕꯒꯤ ꯋꯥꯗꯨꯗ ꯍꯧꯗꯣꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ, ꯑꯗꯣ ꯅꯪꯅ ꯑꯊꯨꯕ ꯊꯕꯛ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤ ꯊꯕꯛꯅꯣ? ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯍꯧꯗꯣꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯆꯨꯝꯕꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯃꯈꯣꯏꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯍꯧꯗꯣꯡ ꯑꯗꯨꯅ ꯑꯁꯨꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯀꯦ꯫ ꯑꯁꯨꯝꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯌꯥꯔꯅꯤꯗ, ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯕꯅꯤꯅ꯫ ꯅꯣꯏ ꯑꯍꯨꯝ ꯁꯨꯔꯁꯨ ꯑꯩꯁꯨ ꯂꯥꯛꯀꯦ, ꯑꯩꯈꯣꯏ ꯃꯔꯤ ꯆꯠꯂꯒ ꯇꯨꯅꯣꯟꯕꯗꯣ ꯂꯧꯔꯨꯔꯁꯦ꯫ ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯨꯏ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯒꯤ ꯍꯧꯗꯣꯡꯁꯦ ꯑꯩ ꯍꯧꯔꯝꯗꯕꯤ ꯆꯠꯈꯤꯒ ꯇꯧꯏꯅꯦ, ꯑꯩꯁꯨ ꯑꯁꯨꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤꯅꯦ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯟ ꯄꯤꯖꯕꯤꯁꯤ ꯎꯗ꯭ꯔꯣ? ꯅꯈꯣꯏ ꯃꯔꯤ ꯆꯠꯄꯗꯒꯤ 5 ꯆꯠꯄꯅ ꯍꯦꯟꯅ ꯐꯗꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ 5 ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯏ꯫ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯑꯁꯨꯝꯕꯅ ꯃꯈꯣꯏ ꯃꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯨꯞꯁꯤꯡ, ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯂꯨꯈꯤꯒꯦ꯫ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯤꯉꯩꯗ ꯅꯈꯣꯏ ꯃꯔꯤꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯑꯃꯃꯝꯗ ꯆꯠꯂꯒ ꯃꯍꯥꯔꯥꯅꯤꯒꯤ ꯂꯤꯛ ꯍꯨꯔꯥꯟꯕꯗꯣ ꯑꯗꯨꯒꯤ ꯃꯤꯁꯛꯇꯣ ꯈꯪꯗꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯔꯣ꯫ ꯑꯩꯅ ꯆꯤꯡꯅꯕ ꯃꯤꯁꯛ ꯑꯃꯁꯨ ꯂꯩ꯫ ꯑꯁꯨꯝꯕꯒꯤ ꯋꯥꯗꯨꯗ ꯍꯧꯗꯣꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯅꯪꯅ ꯆꯤꯡꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ? ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯐꯝꯅꯥꯏꯕ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯏꯅꯤꯡꯊꯧꯒꯤ ꯑꯁꯥꯟꯕ ꯃꯅꯥꯏꯇꯣꯜꯂꯦꯅꯤ꯫ ꯍꯧꯗꯣꯡꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯑꯒꯦ꯫ ꯑꯁꯨꯝꯕꯅ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯆꯪꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯪꯈ꯭ꯔꯤ꯫ ꯎꯁꯤ, ꯂꯤꯟ, ꯍꯧꯗꯣꯡ, ꯍꯨꯏ ꯃꯈꯣꯏ ꯃꯔꯤꯁꯨ ꯀꯣꯅꯨꯡꯒꯤ ꯃꯥꯏꯀꯩ ꯑꯃꯃꯝꯗ ꯆꯠꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯕꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯐꯝ ꯑꯃꯗ ꯐꯥꯁꯤ ꯇꯧꯐꯝ ꯁꯦꯝꯗꯨꯅ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯟꯗꯣꯟꯕꯁꯨ
ꯃꯐꯝ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯗꯨꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯣꯟꯗꯣꯟꯕꯅ ꯀꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯑꯆꯨꯝꯕꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯥꯒꯤ ꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯂꯥꯛꯂꯤ, ꯏꯆꯥ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯨꯝꯕꯅ ꯃꯆꯥ ꯇꯣꯟꯗꯣꯟꯕꯕꯨ ꯀꯣꯟꯗꯨꯅ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯏꯄꯥ ꯏꯆꯥ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯂꯤꯛꯇꯣ ꯑꯩꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦ, ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ"꯫ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯁꯥꯎꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯊꯥꯖꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ꯫ ꯍꯨꯔꯥꯟꯕꯅ ꯍꯨꯔꯥꯜꯂꯦ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯔꯣꯏ꯫ ꯍꯧꯖꯤꯛꯃꯛ ꯃꯍꯥꯔꯥꯅꯤꯒꯤ ꯂꯤꯛꯇꯣ ꯊꯨꯅ ꯄꯨꯔꯛꯎ"꯫ "ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯂꯤꯛꯇꯣ ꯑꯩ ꯂꯧꯗꯕ ꯑꯁꯦꯡꯕꯅꯤ"꯫ ꯑꯆꯨꯝꯕꯅ ꯅꯤꯡꯊꯧꯗ ꯐꯅꯌꯥꯝ ꯍꯥꯏꯖꯔꯕꯁꯨ ꯅꯤꯡꯊꯧꯗꯤ ꯑꯆꯨꯝꯕꯒꯤ ꯋꯥꯗꯨ ꯊꯥꯖꯔꯝꯗꯦ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯂꯤꯛ ꯑꯗꯨ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯂꯤꯛ ꯑꯗꯨ ꯄꯨꯊꯣꯔꯛꯇꯕꯗꯨꯗꯗꯤ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯥꯏꯆꯥ, ꯅꯨꯄꯥ ꯑꯁꯤ ꯃꯃꯤꯠ ꯄꯨꯟꯁꯤꯜꯂꯨ, ꯐꯥꯁꯤ ꯇꯧꯅꯕ ꯁꯦꯝ ꯁꯥꯎ"꯫ "ꯐꯒꯅꯤ ꯅꯤꯡꯊꯧ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯑꯆꯨꯝꯕꯕꯨ ꯃꯃꯤꯠ ꯄꯨꯟꯁꯤꯟꯗꯨꯅ ꯃꯉꯛꯇ ꯊꯧꯔꯤ ꯊꯨꯗꯨꯅ ꯐꯥꯁꯤ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯃꯅꯥꯏꯁꯤꯡ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯐꯝꯅꯥꯏꯕ ꯇꯣꯂꯦꯟꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯅꯈꯣꯏ ꯑꯃ ꯆꯠꯂꯒ ꯍꯧꯖꯤꯛꯃꯛ ꯐꯥꯁꯤ ꯇꯧꯐꯝ ꯑꯁꯤꯗ ꯂꯥꯛꯅꯕ ꯍꯥꯏꯈꯣ"꯫ "ꯍꯣꯏ ꯅꯤꯡꯊꯧ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯃꯅ ꯇꯣꯂꯦꯟꯕꯨ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯣꯂꯦꯟꯗꯨ ꯐꯥꯁꯤ ꯇꯧꯐꯝꯗ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕꯗꯨ ꯌꯥꯎꯗꯕ ꯃꯈꯩ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕ ꯃꯍꯥꯔꯥꯅꯤꯒꯤ ꯂꯤꯛ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯗ꯭ꯔꯤꯉꯩ ꯃꯇꯦꯛ ꯈꯔꯗꯨ ꯀꯗꯥꯏꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯁꯤ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯡꯈꯤꯕꯗ ꯂꯩ ꯊꯥꯔꯤꯕ ꯒꯝꯂꯥꯁꯤꯡꯗꯨ ꯎꯔꯛꯏ꯫ ꯇꯣꯂꯦꯟꯅ, "ꯑꯣ, ꯂꯤꯛꯁꯤ ꯒꯝꯂꯥ ꯑꯁꯤ ꯃꯈꯣꯡꯗ ꯍꯦꯛꯇ ꯂꯣꯠꯂꯝꯃꯒꯦ"꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯂꯤꯛꯇꯨ ꯒꯝꯂꯥ ꯃꯈꯣꯡ ꯑꯗꯨꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯑꯆꯨꯝꯕꯒ ꯂꯥꯛꯃꯤꯟꯅꯕ ꯍꯧꯗꯣꯡ ꯑꯗꯨꯅ ꯎꯔꯗꯨꯅ ꯇꯣꯂꯦꯟꯅ ꯂꯤꯛ ꯑꯗꯨ ꯂꯣꯠꯂꯒ ꯊꯝꯂꯤꯕ ꯒꯝꯂꯥꯗꯨꯒꯤ ꯃꯔꯨꯝꯗ ꯆꯪꯁꯤꯜꯂꯒ ꯂꯤꯛ ꯑꯗꯨ ꯒꯝꯂꯥꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯥꯗꯔꯝꯂꯕ ꯃꯇꯨꯡ ꯍꯧꯗꯣꯡ ꯑꯗꯨꯅ ꯑꯇꯣꯞꯄ ꯒꯝꯂꯥ ꯑꯃꯒꯤ ꯃꯔꯨꯝꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯂꯣꯠꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯣꯂꯦꯟꯅ, "ꯀꯔꯤꯅꯣꯅꯦ, ꯂꯤꯛ ꯑꯁꯤꯅ ꯑꯃꯨꯛ ꯇꯥꯔꯛꯂꯤꯕꯁꯤꯅ"꯫ ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯂꯦꯟꯅ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯂꯤꯛꯇꯨ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯒꯝꯂꯥꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯇꯣꯂꯦꯟꯒꯤ ꯃꯇꯧꯗꯨ ꯍꯧꯗꯣꯡ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯑꯇꯣꯞꯄ ꯒꯝꯂꯥ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ "ꯏꯁ, ꯑꯁꯤ ꯍꯨꯔꯥꯟꯕꯁꯦ ꯂꯤꯛꯁꯤ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯝꯒꯦ ꯈꯜꯂꯤ ꯃꯥꯜꯂꯦꯅꯦ, ꯈꯪꯂꯤꯕꯅ"꯫ ꯑꯁꯤ ꯈꯟꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨꯅ ꯑꯃꯨꯛ ꯂꯤꯛꯇꯨ ꯃꯈꯥꯗ ꯊꯥꯗꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯗꯣꯡ ꯑꯗꯨꯅ ꯇꯣꯂꯦꯟꯅ ꯂꯤꯛꯇꯨ ꯒꯝꯂꯥꯗ ꯍꯦꯛ ꯊꯝꯕꯒ ꯇꯨꯃꯤꯟꯅ ꯆꯪꯁꯤꯟꯗꯨꯅ ꯂꯤꯛ ꯑꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯗꯕꯗꯨꯗꯗꯤ ꯇꯣꯂꯦꯟꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯤꯛꯇꯨ ꯃꯐꯝ ꯑꯃꯗ ꯂꯣꯠꯂꯨꯔꯒꯦ ꯈꯟꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯍꯨꯏꯗꯨ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯇꯣꯂꯦꯟꯅ ꯂꯤꯛꯇꯨ ꯄꯥꯏꯔꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯨꯏ ꯑꯗꯨꯅ ꯇꯣꯂꯦꯟꯅ ꯑꯣꯟꯁꯤꯟꯗꯨꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯝꯃꯤ꯫ "ꯀꯗꯥꯏꯗꯒꯤ ꯍꯨꯏꯅꯣ ꯇꯧꯔꯤꯁꯤꯅ? ꯇꯨꯃꯤꯟ ꯂꯩꯌꯨꯅꯦꯍꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯅ ꯂꯤꯛ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯨꯏ ꯑꯗꯨꯅ ꯇꯣꯂꯦꯟꯒꯤ ꯃꯅꯤꯡꯗ ꯈꯣꯡꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯍꯨꯏ ꯑꯗꯨꯅ ꯑꯗꯨꯝꯅ ꯈꯣꯡꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯇꯣꯂꯦꯟꯁꯨ ꯂꯤꯛꯇꯨ ꯄꯥꯏꯗꯨꯅ ꯀꯟꯅ ꯆꯦꯜꯂꯝꯃꯤ꯫ "ꯀꯣꯅꯨꯡꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯍꯨꯏ ꯆꯪꯉꯛꯏꯅꯣ? ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯁꯨꯝ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄꯗ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯃ ꯂꯥꯞꯇꯛꯅ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ "ꯑꯁ, ꯇꯥꯟꯖꯥꯁꯤꯗ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯃꯃꯨꯛ ꯂꯥꯛꯑꯦ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯂꯤꯛꯁꯤ ꯎꯈꯤꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ"꯫ ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯂꯦꯟꯅ ꯃꯍꯥꯔꯥꯅꯤꯒꯤ ꯂꯤꯛ ꯑꯗꯨ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯀꯣꯌꯦꯠ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯌꯦꯠ ꯑꯗꯨꯗ ꯂꯤꯛ ꯍꯥꯞꯆꯤꯟꯈꯤꯕꯗꯨ ꯍꯨꯏ ꯑꯗꯨꯅꯗꯤ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯨ ꯇꯣꯂꯦꯟꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯇꯣꯂꯦꯟꯅ ꯃꯅꯥꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯀꯩꯗꯧꯕ ꯌꯥꯎꯔꯦ? ꯁꯤꯗ ꯆꯪꯂꯛꯂꯤꯕꯗꯤ"꯫ ꯃꯅꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯅꯤꯡꯊꯧꯅ ꯐꯝꯅꯥꯏꯕꯕꯨ ꯐꯥꯁꯤ ꯇꯧꯐꯝ ꯑꯗꯨꯗ ꯂꯥꯛꯅꯕ ꯀꯧꯔꯨꯆꯣ ꯍꯥꯏꯕꯗꯒꯤ ꯑꯩ ꯃꯐꯝꯁꯤ ꯂꯥꯛꯆꯕꯅꯤ"꯫ "ꯑꯣ, ꯐꯔꯦ ꯐꯔꯦ, ꯆꯠꯁꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯒ ꯅꯤꯡꯊꯧ ꯃꯅꯥꯏꯒꯗꯨ ꯐꯥꯁꯤ ꯇꯧꯐꯝ ꯃꯐꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯍꯨꯏꯗꯨꯁꯨ
ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯑꯁꯨꯝꯕꯗꯨ ꯐꯥꯁꯤ ꯇꯧꯐꯝꯗꯨꯗ ꯂꯦꯞꯍꯜꯂꯒ ꯐꯥꯁꯤ ꯇꯧꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯇꯣꯟꯗꯣꯟꯕꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯦꯞꯂꯒ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯎꯁꯤ, ꯂꯤꯟ ꯑꯃꯗꯤ ꯍꯧꯗꯣꯡꯁꯨ ꯃꯐꯝ ꯑꯗꯨꯒꯤ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯧꯗꯣꯡꯅ ꯍꯥꯏꯕꯗꯒꯤ ꯎꯁꯤꯒꯤ ꯂꯤꯟꯒꯗꯨꯁꯨ ꯍꯨꯔꯥꯟꯕꯗꯨ ꯃꯁꯛ ꯈꯪꯂꯗꯨꯅ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯇꯣꯂꯦꯟ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯥꯏꯁꯥ, ꯍꯧꯖꯤꯛꯇꯤ ꯃꯤꯁꯨ ꯁꯨꯔꯕꯅꯤꯅ ꯅꯨꯄꯥ ꯑꯁꯤ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯄ ꯌꯥꯔꯦ." ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯍꯨꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯒ ꯂꯤꯟ ꯑꯗꯨꯗ ꯇꯣꯂꯦꯟꯒꯤ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯀꯣꯌꯦꯠ ꯑꯗꯨꯗ ꯂꯤꯛꯇꯨ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ꯫ ꯏꯪꯒꯤꯠꯇꯨ ꯍꯦꯛ ꯐꯪꯕꯒ ꯈꯨꯗꯛ ꯑꯗꯨꯗ ꯂꯤꯟ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯣꯂꯦꯟꯒꯤ ꯃꯈꯣꯡꯗ ꯌꯦꯠꯁꯤꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯎꯁꯤ ꯑꯗꯨꯅ ꯑꯁꯨꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯕꯒꯤ ꯃꯉꯛꯇ ꯊꯨꯔꯤꯕ ꯊꯧꯔꯤꯗꯨ ꯃꯌꯥꯏꯗ ꯆꯤꯛꯊꯠꯇꯨꯅ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯇꯣꯂꯦꯟꯗꯤ ꯃꯈꯣꯡꯗ ꯑꯆꯧꯕ ꯂꯤꯟ ꯑꯃꯅ ꯏꯜꯂꯛꯄꯗꯨꯗꯗꯤ ꯀꯤꯕꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ "ꯂꯤꯟꯅꯤ, ꯑꯩ ꯁꯤꯕ ꯇꯥꯔꯦ! ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ!" ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯨꯁꯨ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯤ꯫ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯀꯣꯅꯨꯡꯁꯤꯗ ꯀꯗꯥꯏꯗꯒꯤ ꯆꯪꯂꯛꯂꯤꯕ ꯍꯨꯏꯒ ꯂꯤꯟꯒꯅꯣ? ꯏꯅꯥꯏꯁꯥ, ꯅꯈꯣꯏ ꯇꯣꯂꯦꯟꯁꯤ ꯑꯃꯨꯛꯇ ꯀꯜꯂꯨꯅꯦ!" ꯇꯣꯂꯦꯟꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯃꯊꯣꯡ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯂꯤꯟ ꯑꯗꯨꯁꯨ ꯇꯣꯂꯦꯟꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯂꯦꯟꯗꯨ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯐꯝꯗꯨ ꯌꯧꯕꯒ ꯃꯍꯥꯛ ꯋꯥꯔꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯃꯥꯡꯗ ꯃꯀꯣꯛꯇꯨ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯁꯤꯟꯕꯗꯨꯗ ꯃꯀꯣꯛꯇ ꯎꯞꯂꯤꯕ ꯀꯣꯌꯦꯠ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯌꯦꯠ ꯑꯗꯨꯗꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯂꯤꯛ ꯑꯗꯨꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯏꯉꯛ-ꯉꯛꯅ ꯌꯦꯡꯅꯩ꯫ ꯃꯍꯥꯔꯥꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯣꯂꯦꯟ, ꯑꯩꯒꯤ ꯂꯤꯛꯁꯤ ꯅꯪꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯦ." ꯇꯣꯂꯦꯟ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯁꯥꯟꯕ ꯏꯅꯥꯏꯅꯤ ꯈꯟꯗꯨꯅ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯊꯥꯖꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯑꯣꯏꯔꯝꯂꯕꯀꯣ? ꯑꯆꯨꯝꯕꯕꯨꯅ ꯀꯌꯥꯗ ꯂꯥꯟꯅ ꯈꯜꯂꯨꯔꯕ?" ꯇꯥꯟꯖꯥꯗꯨꯗ ꯑꯆꯨꯝꯕꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯍꯨꯔꯥꯜꯂꯒ ꯍꯤꯡꯒꯗꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯐꯝꯅꯥꯏ ꯃꯀꯣꯛ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯊꯤꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ." ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯐꯔꯦ ꯆꯨꯝꯕ, ꯑꯩꯁꯨ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯅ ꯈꯜꯂꯨꯔꯦ꯫ ꯑꯗꯣ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯨꯏ, ꯍꯧꯗꯣꯡ, ꯂꯤꯟ, ꯎꯁꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯈꯪꯕ꯭ꯔꯣ?" ꯑꯁꯨꯝꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯃꯈꯣꯏꯁꯤꯡꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯂꯩꯔꯝꯗ꯭ꯔꯕ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯇꯥꯛꯄ ꯉꯝꯂꯝꯗꯕꯁꯨ ꯌꯥꯏ." "ꯑꯣ, ꯐꯔꯦ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯇꯣꯂꯦꯟꯁꯨ ꯃꯥꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯂꯒꯅꯤ." ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯂꯦꯟꯅ ꯅꯤꯡꯊꯧꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ." ꯑꯆꯨꯝꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯃꯥꯒꯤ ꯃꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯃꯍꯥꯛꯄꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛꯇꯤ ꯄꯤꯕꯤꯒꯅꯨ." ꯑꯆꯨꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯆꯨꯝꯕ, ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯇꯧꯁꯦ ꯎꯕꯗ ꯑꯩ ꯄꯦꯜꯂꯤ꯫ ꯉꯁꯤꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯀꯣꯅꯨꯡ ꯑꯁꯤ ꯐꯝꯅꯥꯏꯕ ꯃꯀꯣꯛ ꯑꯣꯏꯅ ꯍꯥꯞꯂꯒꯅꯤ꯫ ꯑꯗꯨꯒ ꯇꯣꯂꯦꯟꯕꯨꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯕꯁꯨ ꯃꯥꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯒꯅꯤ." ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅ ꯇꯣꯂꯦꯟꯕꯨ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯕꯅ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯃꯀꯣꯛ ꯑꯣꯏꯅ ꯍꯥꯞꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫